Delhi gi Jantar Mantar da khongjang yaorunaba TAL gi kangbu ama Manipur thadokkhre. Delhi Maitai Coordinating Committee na sinduna tha asigi taranithoi da pangthokadariba protest demonstration da saruk yarunaba miyoi taret na saba Thobal apunba lup TAL gi mihut kangbu ama ngasi Delhi gi damakta khongsankhre. Khongsat asigi damakta ngasi TAL gi advisor Sobam Biren na Thobal achauba kaithil makha multipurpose community hall dagi lamthaki. Khongsat aduda saruk yakiba lup asigi advisor Jotin Waikhom na haikibada Delhi Maitai Coordinating Committee na sinduna marfu manga suba Nupilan Day and the protest demonstration against the abduction, sexual assault and killing of Maitai men, women and children by Kuki militant in Manipur haiba hiramda tha asigi taranithoi da India gi capital Delhi da laiba Jantar Mantar da pangthokadariba protest asida saruk yarunaba gi damakta chatlibani haiki. Mahakna makata na hai haukiba Englishing ani kunhumdoi gi May 3 dagi hauraga Kuki khutlai paiba singna nupi angang amadi maitai micham miyamda chatharakliba lan asigi mayokta TAL nasu tongan balup singa khutsam naraga India gi capital Delhi da khongjang kaya changsin gani lamdam asida thokliba lan asi loishinduna tangdu laitaba iramdam ama oiraknaba gidamakta TAL na achauba thodang lauduna lakli amadi haujiksu laukhigani haiba wafam su thamlaki Thawal punbalup ki president na lito biraga aikoi tariat ihut awina tang taraga nithoi da Delhi da pangthokadoriba aikoi 85 Nupilan Day and the protest demonstration against the abduction, sexual assault and the killing of Maitai men, women and the children by Kuki militants in Manipur. Pangthokpa sida TAL gi representative oina yoi tariat ase aikoi saruk yajargani masida natana aikoi na hauji Manipur tholiba aikoi gi May 3 gi 2020 de horbaira asiga mai leina aikoi na national capital da TAL gi site gi su tongan ba organization singa pullaga adugumba protest asi aikoi Jantar Mantar da aikoi pangthok chakani maram asina aikoi na asigumba Manipur irang solution da TAL na su ajoba thodang luxury haibasini aikoi ma'am